लोइसनबदा ngasigi maroiba pauda school singda free plastic zone oihanaba Imphal West district ki madungda leiba school singda thabak paikhat pa horagani haina ZEO zone 1 suseta kumuk chamna phongdokre UTLA amadi LTT gi lanmi masel nongmai kapna bagi thodokta UTLA gi lanmi ani sire marina soktuna laikanakre amadi baby sana mihat kamari leinana sem kiba JAC na Manipur gi governor Dr. Nasma Heftula unaduna memorandum pisin bagaloinana langla langjin puthoknaba takshinkre Kurumzari Times of Manipur nungthilgi pau meeting tabiri basingbu luchingbina taram nokchari hojik pau sandokna pizari School singda free plastic zone oihanaba Imphal West district ki manungda leiba school singda thabak paikhat pa horagani haina ZEO zone 1 suseta khumuk chamna phongdokre wafam asi ngasi khuyathong da leiba ZEO zone 1 gi office ta pangthokpa Imphal West ki manungda leiba eco club school singda check mana sing genthokpa gi thoramda phongdokhibane District Implementation and Monitoring Committee na Manipur Pollution Control Board amadi Ministry of Forest and Environment and Climate Change ki meeting makhada pangthokpa check genthokpa gi thoram aduda Manipur Pollution Control Board ki scientist KS Tomba amadi DIMC Imphal West ki Member Secretary Dr. TS Hemananda su saruk yakhi Imphal West ki manungda leiba Eco Club hangba school chamaga humbudra mangada check ki manasing ZEO zone 1 amadi scientist TS Tomba na yanthokhi Scientist TS Tombana Ministry na pirakpa senfam sing asina Eco Club hangba school singna ningthi na thabak tawduna akoi bagi fibam phagatna ba honasi school amamamda lupa lising manga gi senfam asina mahairoi singda uwa yokhatpagi leihanna ba honasi haiki ZEO zone 1 suseta khumuk chamna haikibada zone 1 gi manungda leiba Eco Club sing asina mahairoi singda uwa thabagi kanavasi amadi manghanbagi mangjaba sing khanganbiu Imphal West ki manungda leiba school singda free plastic zone oihanba thorang lokhatle ahan boina school kharada paper na semlaga yanthokpa horagani haiki Sagi school singda angang singda paper bags amasung cloth bags satuna sagi anak padalaiba school gi vicinity dalaiba vendor amasung shopkeeper singda yenthokpagi thoram ama koi 13 da pangthok chagani Khulai paiba laloba masel nongmai kapna bagi thodokta loop amagi mioi ani sire marina soktuna laikanakre Thodok asi ngasi ayuk angan bada Fijol district ki manung chanba cycle fai amadi sungphumun village ani gi marakta thokibani Thodok asi gi matangda police gi phangba pau gi matung inadi khuthokna bagi thodok adu United Tribal Liberation Army UTLA amadi Liberation Tiger of Tribal LTT ani gi marakta thokibani Thodok adu da UTLA gi lanmi ani sikhi aduga anina asok apat nangki haire Laikhidraba UTLA gi lanmi ani adu Fairjol village ki Khongjang village tagi Silent Mon atopa ming Marcus sahi kuntra amadi Lunmin thang atopa ming Maino kawi makhoi animak thodok thokpamda laikhidabani soklaba sing aduna LTT gi lanmi singi makhoi mari gi manungda none dagi Lalboy sahi kuntra taruk apokpa Thangkhojang aruba fibamda laikanari thodok thokpamda police amadi Assam Rifle gi kangbu changsinduna thiba humbagi thabak chathari hairi Baby sana mihat kamari leinana sem kiba JAC ki mihut kangbu amana Manipur gi governor Dr. Nasma Heftula unaduna mihat asiga mari leinana memorandum ama pisin bagaloinana misi asigi langla langjil tidok piduna achumba while PBU haina taksinkhre Miyoi nipana saba JAC gi kangbu aduna ngasi ayuk pung 10 makhairom taba matamda governor ga unakhibani hairi Thangmaiban Maisnam Lekai Dalaiva JAC gi loisangda pangthokiba paugi mifam amada JAC gi convener L Gyanesorina haukiba September mangada Manipur gi Chief Minister N Birena JAC na taksiliba wafam sing thabakta onthokadabani haina thajaba piraki adubu ngasi fauba hairiba wafam sing adu thabakta onthokpagi mami tadri mahakna makha tana haikibada governor na JAC gi warol taraba matungda CBI da case asi khara thuna paikhat pinaba haigani haina thajaba pirakle adubu JAC na thakiba matam loisilakadawrabanina JAC na thamkiba wafam sing thabakta thuna onthok piraknaba amukasu lenga ki puning chingsinki memorandum pisin bagaloina na honorable ekoi madam sida governor sida ekoi thamjaki haubudagi ekoi baby sana na
जुलाई की तांग 19 सीदना लेरे हाइबगी पाउदमदगिना ngasi phawda changsillagiba punamak thogdok wathok punamak maram punamak khoi governor da koina wari lijai bebisana legidabagi adugumba pausing adu media gi khuthang da tabadagi tha amagi mamang da koi gi police ki commissioner si kauraga mana magi report sing yengi amasung mana CBI da state ki maikai da gi di magi maikai da gi di CBI na bebisana gi case si paibiro haidana che tha ki balaire adubu madugi reply laktri ngairi hai case ki masak koi gadoriba 164 statement magistrate na lawna basi amuk thamjai adu mana haibirakpada hojik lawbada achumba khara phangba wagadaba mali aduna CBI na pairakanda CBI na adum hariba 164 statement na se lawrasanu haidana aikhoida thambirai Hojik paugi marak thadna atenba break amatang lominasi. Mega Monsoon Offer. Be a lifetime subscriber of LUCHINGBI Times daily newspaper at rupees 10,000 only. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi do kana bu leibagi kangla Break matungda makha taba pau pizari. Go to village ta laktuna all age widow amadi disability singi apply tawkraba mioi lising kun romda pension gi paisa hapnaba thorang toba loire mamang chahi gi oina tha taruki all age widow singi senfam amadi disability gi na tha tara nithoi gi senfam ngasi social welfare gi director NG Utamna kapthokre Social Welfare Department gi office ta pangthokpa pau gi mifam amada senfam sing adu beneficiary singda yahonnaba kapkhibani Director NG Utamna Makhata Raduna National Social Assistance Program gi Makhada Mamang Chahi Lisingani Tara Nipan Yoina Chahi Amagi Indira Gandhi All Age Pension, Indira Gandhi Widow Pension Amadi Indira Gandhi Disability Pension Scheme gi Senfam Pithoktana Lerambani. Adubu Haujikti Department na kanno hotnaduna Mamang Chahi gi oina All Age Amadi Widow gi tha taruk amadi Disability gi tha tara nithoi gi Senfam magi account da kapkhre. Amaromda all age amadi widow gi oina mamang chahi gi warhoba tha taruk amaga handak chahi gi tha taruk amaga punna tha tara nithoi gi su athubada kapnana ba thorang tawre ngasi kap khiba masing asi all age ta mioi lising nifu Kamapanga chamapal nifu taret widow da lising mariga chamaga taret amadi disability da chamapan marfudara mathoi punna lising yankai mangaga supna nifu mangani aduga apunba senfam na crore taret ka lakh kunga manga lising marfuga taret romni aduga tha tara nithoi ki senfam lupa crore tara mapan lakh tara humdoi rongi senfam su lakh tuna leire Masida natana state na piba oleski higok machugi kat singsu lisingani tara nipangi March tagi lisingani tara mapangi February thagi senfam su account singda kap khrabani Masida natana mamang da pangthok khiba go to village da pension gi thagalakba application sing aduda oleski senfam phanganaba Manipur sarkar gi akhanaba thorang amagi matung ina chaurakna mioi lising kunda senfam sing pinanaba thorang tawre haiki Hairiba pension jigiju hana leiramaba beneficiary jingidi akoedum district tawraga loina kapa loigre aduga anova beneficiary khangadaba go to village da application tharakhiba khotkhiba mayam jigiju state government na achauba awangba thaki wari ama lauraga masigi tongana karor manga hapaga mi lising kunda athuba matamda koina Manipur all age pension go to village gi khuthangda application thajalakiba jingji akoi paisa kapthu ani Sumaina Tawdana Kogi later Lyra Halaman Jingsida Yamba Yamdaba Magi Lupa Janidang Tatagi Oirasu Madu Pangjaraga Magi
नुंगाइजबा वखंद नुंगाइजबा फाउबा मागी नारक येलकपदा मदुना हिदामता लेरसु कानाजबदुना अखोइगी पांदमनी अदुना लेमहौरिबा चिथरिबा मयामसी अखोइना अथुबा मतमदा कापथोकपा यानबगी दमकता असोइबजी चुमथोकपिरगा ऑफिसदा कांटेक्ट तौबिरगा रिमेनिंग एनएसएपी की बेनिफिट मयामसी जो अखोइ 100% कापथोकनबा होनाजगे lamdam asida potchaigi mamal atiapak na wanglakpa amadi cheng marangkaina fangdaba asigi matangda lengakna hakchinna lawbaga loinana miyamda ahongba mamalda fangallu haina All Manipur Women Social Reformation Development Samas Nupi Samas na lengakta appeal tawrakli ngasi lamfel da leiba nupi samas ki loisang da pangthokpa paumi singa unaba amada nupi samas ki president TS Ramanina lengak na miyam gi yaifana bagidamak ahong mamalda fanghaliba cheng asisu chang naina fanghandaba asi laibak thibani Chengi mamalna atiapak na wanglaklingai cherakta lengak na ngasi fauba chamang takpa thingdana leiba yaningde athuba matamda lengak na chamang takpa thinggadabani loinana lamdam asigi kaithel la yoliba pot ki mamal lengak na lepiu natrabadi pot yoliba singna yoning mamalda yonduna leire Prime Minister Narendra Modi na lisang chatpa nongmada thingba ngamlaga cheng taklaga matamda chamang takpa thingba ngamloi doribano haina lengakta hangbaga loinana ngasi Manipur gi Governor Chief Minister amadi KFNPD Minister da memorandum amasu pisilagani hiram asigi matangda lengakna athubada thabak oina onthorak trabadi miyamga loinana akan makhongjang kya changsilagani haiki ngasi di amuktang sarkar da hawbo ina moidam tang khangan gi ji matung da khoina haiba tadraga di khoina angam ba sakti makha da ko na tauji ngasi gi damak ta dimi maron dam ta pg haiba ni khutak ta chamang thingba lek pi yu cheng do kutukan da yoliba kutha manga pi ba che khoi cha ma ngam da ima di ngasi phau chara hele wan ba ngam da na no ma da nupi na si da cheng chena ma phangdre ba aduna khutak ta sarkar athuba matam da masi kaching ko yam puna mak yang chen bidra amuk taina ching si ahongwa mamanda phangan biu jang napi punamak hawai singwai punamak tangi punamak se ahongwa mamanda phangang biu hai bawa pamni ni Cradle for Disabled Union CRAFTU na sinduna embroidery amadi tailoring tamna ba vocational training center ama haunabi matung ina ngasi yaripok PS ki OCSU oiriba Craftu gi chairman MD Riazuddin Sahana yaripok tulihalda hangdokre Thauramadu da Craftu gi President Abdul Razak Moichingmayum na asi hangdokliba vocational training center asi disabled singi chaukat khongthang gi damakta khallaga chalaigadauba center amani nama soiraba pangal thoktraba khudimak amato oibagi wakholon thaminaduna kan honaminasi aikhoigi marakta lingjel manadaba mawongda uttana kanagumba kharana Craftu bu lana uhannaba hotnariba asi tawbiganu haiki mahakna makha takibada Hangdokliba training center asi Andro Kendra gi MLA su oiriba Manipur Sarkar gi Forest and Environment Minister TS Syam Kumar na achauba thodang lobi badagi ngammani haike Cradle for Disabled Union hairiba differently able persons in khaki oiba union asi miyoi kharana singnaduna haibadi one community da base tawraga linkhatpa Union ni haiduna propaganda tauribase taubigano mayam so please don't drop from this day those people who are differently able from the Imphal East district can join here we will cooperate each other we are just a family we are the one we are the weaker section asiga iroina ngasi aikoina vocational training program center ma hangdokchari se aikoi gi honorable minister na yamna chauna matin pangbibadagi aikoina hangtokpa ngamjabani People Resource Development Association PRDA Bisnupur gi additional 8 RP project ki area singi oiba community members singi oiba mifamama PRD gi conference hall da ngasi pangthokre thormadu da Action 8 Guwahati gi regional assistant manager Rehena Rahman PRD gi secretary L Suranjoy assistant secretary Dr S Roman amadi Action 8 LRP project ki sponsor coordinator T Latarani na chingmana saruk yaki
Thoram aduda Bisnupur district ki tongan mafam singdagi lakpa community members singna saruk yaduna lawmi singi awaba amadi madu koknaba project asina paikhat payaba thabak thoram sing amadi lenga ki loisang singa kusamnaduna paikhat payaba thorang singi matangda kupna khanaki Amuka sona aten break amatang lawminasi Hello Food Express na adom adom gi matam manghandana home delivery tawgi khudong chaba pijari ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu apps asigi matengna adom adom gi apamba chaningba chanaba makhal sing anakpa amadi arapa da leiriba Manipur gi apamba hotel sing dagi mahau leina chabiu atenba matam gi manungda apamba sanaba makhal sing Hello Food Express na pijariba home delivery ki khudong chaw silogi Hello Food Express your favorite food delivery Nupani kaina kumai rau za atek pubi de Leshari ngai dana aduda puniga dada puniga ngasi de kaino yare nung phadoksu koi pu pubi bedo akhoi di phangjadrabani ngai khone ai wasisu yam nungai pauni ne ahum luk suba langbal kaithel pangthok ka dawri Ajidi kaida hapta kan jimuda asengwira mane DS Enterprises kaisam thongna khudol tamliba ahumlak suboina pangthok kadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel Adidi yam nungai ni adi miyamdo nangonda ne yengba salusena ne haige toriba AIYF Manipur State Council na sinjaduna lamyanba LUCHINGBI hijam irabot ta tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajanbagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition asigi form pampamna AIYF office irawat Bhavan Group Mahal 10 Imphal Manipuri gi sejak pisingna form amtang nobiduna masida upcoming singer singna saruk yabiyo aduga masigi competition asi inkhalagliba sejak singidi yamna soba platform ama oidini Manipur gi nongna inkhalaklibi singna saruk yabiyo kunmari rak suba state level jananeta hijam irawat saithai se Makhataba paum kana pizari Manipur University ki Physics Department linkhat ki bagi mapok kumon thoram ngasi department asina sinduna pangthokre Physics Department ki conference hall da pangthokhiba thoram aduda department asibu linkhatna ba hona bada achauba thodang lokhiba Professor MC Arun NK Sharma RK Garcia amadi TS Zakendra da achamba khudol pot piduna ikai khumna ba utki thoram aduda athoiba mitunglen oikiba MU gi administrator journal singna physics haiba subject asi yamna topa magun leiba subject ama oibata natana miyoibana leiriba malem asigasu yamna naksinai maramaduna karigumba thabak ama tauba matamna pukning changna tauba tangai fade haiki When I look at the universities in Manipur, I see every year, like last year, about 12,857 students passed BA and BSc, and we admitted about 800. Milan amadi language department anina maitai mayek iba paba hayautraba miyoi singbu mapum phana iba paba hayanabagi damak chahi khudingi changsilakpa khongthangi saruk ama oina ngarang Assam gi Bon Terapur da pangthokre haina Milal gi cherol amana hairi cherol aduna makha taribadi Assam gi Sonai Lairikon Kasar dasu makha tana maitai mayek tambibagi khongthang lokhatlagani hairi Sun Club Bongsangai gi Yangkai Mari Suba Mapokumon Thoram Ngarang Club Asigi Ground da Pangthok Pagaloina Chahi Asigi Oina Class 10 amadi 12 ki Parikha da Mark Wangna Phanglakraba Miyoi Sing amadi National amadi International gi Thakta Medal Phanglakraba Maikai Adongi Sanaroi Singda Khudol Pot Piduna Pukning Thogatkhre Thoram adugi saruk ama oina Sun Club na konba area da Mayai Kaba Nisa Chaba amadi Yonba Thingba amadi Nambul amasung Waisin Turenda Ngosil Danava Warepsu Lore Hairi Hauze amuk sanabagi pau fangbigani
Chaliba Tha Singi Tang Tara Manga Digi Kun Fauba Punjab University Chandigarh Pangthokadoriba Tara Nipan Suba Junior National Wushu Boys and Girls Championship ta Manipurgi Mahut Sinduna Saruk Yarugadaba Wushu Sanaroi Nupa Nupi Puna Kungataruk Ngasi Humal Lampaktagi Lamthakre Yaifa Lamthabagi Achamba Thoramadu International Peace and Social Advancement IPSA gi President Joy Chandra Konthozamna Lamthake ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯒꯣꯜ ꯂꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯑꯃꯗꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯎꯁꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯞꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯆꯠꯀꯗꯧꯔꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ Ngasi ayuk phongkiba Manipurgi pauche singda kari kari maroiba pau yaukibage habadu mayam punamutang khangminasi LUCHINGBI Times Innovation, Incubation and Startup with IPR Positively Workshop Hokre Agus Policy da NIT gi mahiroi amadi directors na thodang lohningi Ranjan Malem gi suicide case singi manungda chada kuntradi India amadi China da thokle Chungam loigi case CBI da sino khongjang da sokhiba sing matik chaba compensation piu Babies na misi CBI da sinana ba thajaba pikhiba matam September 15 fawba ngaigani JSC CM ki escort amasung PSO singda CBR gi maramda awareness pangthokre Sangai Express second nifu khudingi mi amadi matomte sizari baby sana misi September 13 tagi makha khongjang satharakadori Kanglai Singzamai police na amuk fazin kre jail da lairuba Myanmar gi muslim mari khusin na kre Pokna form Chief Minister MLA sing Imphal da thunglare luchingba sinbagi matang da di kanamata na wangango haiba yakhidre Kidney lalonbi thabak tobi nupi ama Chandigarh da fare suicide haibasi cha da cha mangak thokpa yaba wakhal lainani health director CGM na samon tawkiba police personnel ahum court ta lakre Framework Agreement na Manipur amasung Nagaland da kari oirakpa yai haiba kanana su khangde lorho Governor Award amasung RK Sanatombi Award yan thokre Educational Institute sing Industrial Sector onthok libasi mityang sanghausi Ranjan Naharol gi thaudang Chandigarh da thabak pigani haina moithem tawduna puraga kidney transplant tawnana ba hotnaramba nupi ama fare Governor Award amasung Sanatombi Award yan thokre Education asi industry oina unarakpa afabanatte Dr. RK Ranjan Babies na misi thigat hanana ba CM ga yanaki basing mirai bire JSC Afaba samajama oinaba lairik laisu haiba changi M Nara Judicial custody da lairiba Kanglai Singzamai police na re-arrest tawkre Huyan Lan Pau Manipur da foreign tourist lakpagi sang haukiba chahi ama makhairom asida khanghen hengallaklei kidney lalon ba khutpu da yawba Manipuri nupi ama Chandigarh da fare namthak tawduna purga kidney lokthokna ba hotnarambi ama rescue tawbangam hore jail dagi thadokhraba Rohingya mari Myanmar da khusin nakre JAC September 15 fawda matik chaba thabak paikhalaktrabadi akanba khongjang sangsilagani Governor Award RK Sanatombi Award lan thokre Sana Laibak Manipur dagi PGI Chandigarh da kidney yonba kangbu police na thugai krai kidney transplant tawkhiba Manipuri singi bari makhong tigat kadori single use plastic ki makhal taruk sizinadana balenga ki yathang school singda single use plastic sizinadana ba thawrang lokhatlu Manipur da angang sing masa matanja sizabagi sangwang khatlakle Dr. Rajo lenga ki thabak ningthena lokhida bana Naharul sing employment exchange da mingchan bagi chang asum hanthare STDC gi khongjang sagotkani Ichel Express Nedagi Guwahati mifam da Amit Sahana CAB chanahangani hairubada Assam gi miyam mai hokre Guwahati da tongan mifam yaruraba CM halakre Biran Ministry gi Major Reshuffle National Leaders singi mityang makhada pangthokadori tongan ba sinpham gi miyoi sing da award pikre Babies na misi September 15 fawbada yanaki pasing thabak to onthok trabadi akan bakhongjang chatharagani JAC Iraibak Mahiroi singbu industry oino onthok loidabani RK Ranjan Governors Award amasung RK Sanatombi Award yan thokre Dissident MLA singna ningba kairabasu NPP na BJP gi National President Amit Shah ga unakre Magistrate ki mamang da chamaga humpumani statement lobiu Aroibada maroiba pau amukana fangbigani
plastic zone oihanaba Imphal West District ki manungda leiba school singda thabak paikhatba hauragani haina ZEO Zone 1 Susita Khumuk Chamna phongdokre. UTLA amadi LTT gi lanmi masal nongmai kapna bigi thodokta UTLA gi lanmi ani sire marina soktuna laikanakre. amadi baby sana mihat ka mari lenana sem khiba JSC na Manipur gi Governor Dr. Nasma Heftula unaduna memorandum pisin baga loinana langla langjin puthokna ba takshin kri. Hauzik faubagi di Times of Manipur nungthil gi pau matang asida loishinjare meeting tabiri basingbu amukana kurumjari.